Lantokchari Science Magazine Ngasigi Thoramda Thamjari Chinjak sem-sabagi sin-kanglonda sijinnariba Silver Nanoparticles Amadi Manipur gi mapandagi pusallakpa nga singna pirakpa yaba cheitheng haibasigi matangda GP Women's College ki Department of Zoology da Associate Professor amadi Head of Department oina leiribi Dr. Linthoingambi Irengbam ga aikhoigi mihut Laishram Chingsanglakpa ga unaduna wari saba Chinjak sem-sabagi sin-kanglonda sijinnariba Silver Nanoparticles Nanometer ama haibasi 10 to the power minus 9 meter ga manai Nanoparticles haibasi yamna pikpa supnagi mayung khaktang leiba poshak amani miyoibagi midna uba ngamdaba yamna pikhraba poshak nanometer amadagi nanometer chama phawba sangba poshak sing asi nanoparticles ki manung chali poshak amagi nano size haibadi asum yamna pixel lakliba khudingi potkuptugi mapan thong amadi chemical haibadi nungi oiba matik mayai su honglai khudam amatang panba taragadi nanometer chamada sanagi machusi pink haibadi lei machu oi nanometer marifuda sanagi machusi komla machuni nanometer kunda sanagi machusi nganglai Ngasidi tongan ba posak singi midna ubangam daba potkup nanoparticle sing logduna ana layeng hidak langthak sabada laibak amagi ngak sergi lamda amadi chananaba chinjak sem sabada nanoparticle sing yaudaba yadre malemda chinjak ki awatpa lairaklaba matam sida chinjak sem sabada nanotechnology thadoknaba yaroi dawri Afaba chinjak chaba amadi chinjak ki maramda wakhal loksing hengalakpa amadi hakchang sokloidaba afaba chinjak ki pothok pamnarakpaga loinana punsida ana ayak thokloidaba amadi machi oiba chinjak ki matik mayai hengatnabagidamak khuchu khulai pambai singi maramda hena thijinba mathau tare Chinjak ki matik mayai manghandana matam kuina liduna thamba yanaba amadi machi oiba chinjak ki matik mayai yauna miyoi kayada pinabagidamak nanotechnology bu matam sigi khwaidagi phaba technology oina yamna pak chauna sijinnaba hore mitna uba ngamdaba potkup nanoparticles sing asibu chana thaknaba potyom seda hapchili Thawong si pangthokpana chana thaknaba posak sing aduda changsilakadaba mahik matai sing ngakthokpa ngami haibasi mayek seng na utpa ngamle chana thaknaba posak singda mahik matai changdanaba podyom sieda yamna maru oina sijinnaribasi silver gi nanoparticles sini maramdi silver da mahik matai changdanaba amadi mahik matai ngakthokpa ngambagi matik mayai cheli Chananaba puthokliba chinjak sing uhai sanga amadi nganu yen loinana makhoigi marum sing yomshinbada natraga podyom segi polymer matrix haibadi sijinnabada khutloiba segaigandanaba ising nungshina chathatpa ngamdanaba yamna yangba amasung mapangal yamna kanba polymerizing organic compounds sing na semba machal sing yauna amadi cheksin thorang lokhatpa oina chabada yamna laina tumba ngamba silver nanoparticles si chananaba puthokliba chinjak singda taisinba hapchinba yai tasengnamak hiram sida hena thijiningai oiribadi E. coli S. aureus kokphai suja amasung yeast kumba mahik matai yamna pokanba chana thaknaba chinjak sing matam naina lei satpa asparagus nganu yengi sadong komlagi mahi amasung strawberry yauna matam kuina liduna thambada sijinnariba machal singda podyom oina sijinnariba silver nanoparticles na akaiba pibra haiba wahang sini silver nanoparticles sina matam kuina liduna thambada sijinnariba machal singda amadi chinjak ki podyom se oina sijinnabada akaiba pide Silver nanoparticles sigi mathakta zinc oxide amasung titanium dioxide asisu chananaba sinjakta yamna thuna mahik sing pokanba hakchang sokningai oiba mahik sing S. aureus salmonella typhi amadi klebsiella pneumonia asibu ngakthokpa ngamba matik mayai cheli
Komla mahi, strawberry amadi, yerumgi angauba mamutkumba chananaba chinjaksingbu matam kuina liduna thambada zinc oxide amadi titanium dioxide asibu sijinnaba khak natana ultraviolet ray ngakthokpa ngambagi matik mayaisu yauri. Silica nanoparticles sing chaba thakpada hu chendabana maram oiraga chananaba chinjakta yansinba yaba machal ama oina amadi bioactive compound da yauriba matik mayai asigidamak Silica nanoparticles sing asigi matik mayai sisu singthari. Khudam oina hairabada chananaba chinjakta machi oiba chinjak ki machal iron haibadi yod ki saruk ama oina Silica nanoparticles sing si sijinnari amadi ising nataba thaknaba mahi haibadi beverages amasung mahi sunataba bapang sunataba haibadi sauces chananaba chinjak ki pothok sing adugi matik mayai shu hengat hali. Mahausana chananaba chinjak sem sariba sinsangda sijinnariba nanotechnology gi sin-kanglonda asina chananaba sem sariba chinjak sing adubu mamal yamna changdana tagat tekna matam sangna liduna thamba yai. Yongadoriba chinjaki machi oiba machalgi matik mayai hengat hanbada sijinnariba nanoparticles sing asi chaba thakpada hakchang soktabaga loinana silver nanoparticle gumba potyom se oina sijinnariba si karigumba matamda mapung oina chananaba puthokliba achapot chinjakta hakchang sokloidaba maongda hapsinba chaisinba su yai. Chinjak sem sariba sinsangi tongan bahiram kayada silver nanoparticles singsina mapung oina semba chemical compound si sijinnaduna hingkup sing ngakthokpa yai haiba utle. Yongadoriba chananaba chinjak yomsinbada chananaba chinjak ki matik mayai manghandana matam sangna thambada amadi chinjak dubu yamna thuna patha pumtha thokhalliba apikpa hingkup singbu ngakthoknaba nanoparticles singsi sijinnai. Silver nanoparticles singsi chinjak yomnanaba potyom se oina sijinnaribagi maramdi antioxidant haibadi mapandagi nungsit changba thingnaba amadi antimicrobial haibadi mahik matai poglakpa amadi changlakpa thingba ngambagi matik mayai hengatnabani. Masina maram oiraga yamna pikpa dhatu gi potkup sing natraga metal oxide sing yauba nano composite polymer singbu puthораklibani. Mahik matai pokpa amadi changba thingba ngambagi matik mayai laibasina maram oiraga silver nanoparticle khwaidagi phaba potyom se oina sijinnaribani. Makak kaklaba chananaba achapo singi mamaida nano silver taibasina mahik matai ngak thokpa ngami. Millimeter amagi yamna pikpa machet makai oiba asengba silver makup amana bacteria singbu mayoknaba ngami amadi germ sing chada marfudara mapan dasmik mapan hatokpa ngami. Mi amana numit khudingi nongmada microgram marifugi silver nanoparticles si chabada akaiba leite. Hairiba akaknaba changsidagi hena silver nanoparticles si charabadi hugi masak oiraktuna poloida haksangda phattaba akaiba thoglakani. Hotel da yonba achapot barfi gumbada silver taiba thengnai masi chabada akaiba leite. Silver nanoparticles si chabasina unsagi asok apanda yamna oishinba ngami. Chang hena charagana haksangda akaiba pi haibagi paudam sulai. Sasin khiba silver nanoparticles singsi haksangi tongan ba kayat sing haibadi liver, kidney amasung apikpa thiril small intestine na chingbada tungsinduna laibana silver nanoparticles si hugi masak oirai. Wafam sing asina maram oiraga aikhoina chagadoriba chinjak singda silver nanoparticles si yamna ka hena chabadi khak tauroidabani. Aroibada thamjari Manipur gi mapandagi pusallakpa nga singna pirakpa yaba cheitheng haibasigi matangda GP Women's College ki Department of Zoology da Associate Professor amadi Head of Department oina leiribi Dr. Linthoingambi Irengbam ga aikhoigi mihut Laishram Chingsanglakpa ga unaduna wari saba. Aikhoigi iramdam Manipur asi Indo-Burma Biodiversity Hotspot ki manungda chanbana maram oiduna lamdam masida makal makha kaya gi manamasing hidak pambi amadi sanga kaya phangli. Mayhorol matamdagi hauna
lamdam asigi pat turel kaya da aikoina makhal makha kaya gi nga sing uba phangli khudamoina pengba khabak ngamu ngakra na chingba hairiba nga sing asi hojik kaya udaba hairi kaya ukidaba ju yawrabani aduga matam gi matungina mapalamdagi pusalakpa nga kaya su lamdam asigi pat turel da farm tong aduna mayamna yamna hauna chanaba nga kaya su leire khudamoina raw mirgal grass carp na chingba sing asi mapandagi pusalakpa nga sing asina karigumba matamda hana leijaramiba aquatic life nga sing asida moigi existence moigi hingbada kudung thiningai oiba aduga even hana leijaramiba nga sing asi mudhan kiba yabagi phibam phau porakpa yaribani aduna hiram sing asigi matangda khananaba hoje akoigi Akashvani Imphal gi studio da ngasi lengsinduna leiribasi Dhanamanjari University gi makhada leiba GP Women College ki Department of Zoology da Associate Professor oiribi amadi Head of Department gi thausu puribi Dr. Linthoingambi Irengbam ni ozabo han mamakta da taram noksari Thank you Kurumjari Myambuna Mapu Yanan boina khoina hodok boina ozadai khangjaningi se exotic fish hairaga khoina kari karamba makhalgi nga bu khangnagani khudam kharaga loina na thambiyo Exotic fishes haraga khoina mapandagi habdi aikoigi natural environment aikoigi pat turel da phangamdaba nga asibu oina launai aduga moisi by accidentally yaurakpa haitare marakta karigumba live feed pusallakpa matamda soidana marum gumba macha gumba yaurakpa natragana moise food purpose ki damakta fish protein se akoigi swaida phangba nga singsi yamna enough oidaba haitare population leiriba mi myam sigi demand se food ki damakta haitare aduna pusalakpa natragana akoigi mana masing ka hena wild ba with kanadaba asigumba si control tawnamba pusalakpa samna habda napi jabi se asuna with control tawnamba pusalakibani adagi mu akoigi malaria gumba control tawnaba gi damakta mosquito larva mi akoigi kang macha se asi chathoknaba akoigi tunghanbi gumba se adagi gudusia kai se pusalakiba aduna sigumba se khoina exotic fish haina kawi adugo ja aikoina exotic fish se akoina khanarak matamda toina tariba invasive species haibase invasive species haibasina karino masiju khudam kharaga thambiyo exotic species singsina exotic nga species singsina akoigi native ta akoigi hanagi leijaramba species singse out compete torapa moini hena oihiba haitar hena sum food resource natraga water sunlight asigumba myam si moina sum moina sum sijinnariba hengiba hena sandokpa helakpa aduga moigi population ji sum helakpa haitar aduna moisi actually nature da bullied to haibado adugumba ne moisi aduna entire area ma moina pura loction gi doineba aduga akoigi oijaba akoigi leijaramba biodiversity se pura muthat ki doineba aduga moisi most aduna moigi grow je out of control chat ki doine aduna ultimately moi ngakta lehobagi phibam je adum lakadoine aduna monoculture se adum lehora doine aduga maramdi makoida oina predation tawraknaba natural predator se leite habdi moisi sabiga dauba hangoina nga macha chathokpa adumaina moibu sabinaba animal ama karima natural predator se leite ba aduna last ta moisina oina lehoba haitar aduna sumaina moina out compete tawrakanda koigi natural oijaramba koigi species sing mangdhara akanda di hojiki exotic fishes sing se invasive aduga convention of biological diversity gi matungina koigi invasive species singse 17th century onwards tagi moisina kai haini biodiversity loss oibagi maram oiba akoi Manipur dadi biodiversity loss se adum leirabani mafam khara dadi biodiversity loss se pra leirabani invasive species bu leiraba adidi akoi gi hana leijaramba nga singje certainly nga bu oirasu any other oirasu adum mangrane ojana thambiri se invasive fish se masina aquatic life sida akoi gi food chain trophic level da koina khanaragadi top level top predator oina leiradoine moibu chabi na ba atop jiba atopa nga layer roi dawribani adu hujiki hairiba invasive fish species se masina hana lejarami ba native fish haitare masi chathok ba natana atopa
masigi hanagi lejaramiba native fish se masi mutkhiba yabagi phibam je karamna pora ibano hanagi lejaramiba nga singa se loina chathokpa je sinatana atopa thawongdi leibra haidu thabi zai khogi mana directly lejaramiba nga singse chathokpa yai sanabda Japan nga kraina mara ama yam yonarami do ko nga kra cho ma makhalama ado mayamna su dum madugi nga do magi mahau do pamna dabadagi adum market my value legi da bwane ba so duna sigumba sigi Japan nga krasina di magi smaller fishes singse chato gora ko doine ba magonda ki pick panga si ko aduga maga ma size mana ba phok char ka doine magi makhyat se yam law ne bam tum jam yeng da dum khang ne asi nat bida ko gi last 1 year some 5-6 months ki mamang even flat si gi mamang su chau si mamang su dum tau gra bane abi report adum mayam na Imphal tutorial da gi phai su high grade report kara social media dem thagale adagi even ko gi loktak lik da gi su phai na thagala kiba now sigi ko gi nga sina Amazon suckerfish high senior now mangon de yang ga ni madi amu atopa nga si chathok tuina te ba mana nga char ka doina te man to sina akoi gi habitat se thugar ka doine ba habitat abdi akoi gi nga sing sina leibham se thugar ka doini aduga mana akoi gi nga sing sina marum kok chamba pham haitare ko marum kok pham adagi ku oga thamamaga su mana thugar ka doini adagi mu akoi gi nga khaina chajaba with ko algae hori ba singse si mana chathora ka doini habdi di machinjak ki competition amala edana adagi mu directly mana marum do manghan bagi impact amusu tawre adagi ngagi machinjak direct mu chathok pire dana aduna overall habitat manghalani mana so duna ultimately nga macha leira oidoini hoi aduga hoji akoi gi ramdam Manipur asida hoji phangliba exotic fish kharagi maming ju thambiu aduga airiba exotic fish se haini mapandagi pusallakpa mapandagi lakpa nga sing ase masina akoi gi native population hana lejarami ba nga sing aduga natural environment hana lejarami ba nga sing asigi habitat se leifam se masida heta khudong tiningai oire hana khoina loba yarabra haidu thambiu Nonda akoina puklaubi Cyprinus carpio adagi napi jabi dino peringodon haise scientific name da adagi rausi su loi exotic actane ado masigi puklaubi haimanga sina lerai hanbagi maming jo do mayam loi khangnari ngactane aduna atopa ngana marum ko oga thamjaramba or magi habitat leijabase sigi puklaw bizina hanbagi machinjina sum hanbado ana halli juma ju amorom dai mai di food tijari ne ba ado adugi habit o leibanina some surrounding do destroy to ka doine ba adoida hana leirami ba exotic fishes singsina di karigumba akhoi gi tutorial singsideida changraga upstream daga changraga ka khraga di yamna faroi doine ba maramdi mana sumaina akoi gi pukhi da kaida taurido asom interior rom da changraga di interior da di yamna puran ja akoi gi oiba endemic haise endemic id found in a particular region haibane ba particular region je river basin oibeyai height oibeyai altitude amo oibeyai aduna saigi akoi gi torrential hill streams de leiba nga singgi di akoi gi prithvi gi atai da phangdaba nga akoi gi tongan ba endemic fishes haisinebo aduna masigi nga singina asigi upstream lom da ka khraga di tutorial matham da ka khraga di yam phatre adubu as long as kadri khai haitare ko farm da kaida adum leiraga di kasu kaidi ba abdi maramdi sisina khoi gi di fish protein phangali neba maximum moina piri neba aduga hojiki sigi napi chapi rau kai ka singsa sidi moise upstream da park chatpagi kenoti leiroi ba kharadi leiroi maramdi adadi torrential hill stream ni torrential di ising yamni yangna chenba maphamni aduga isingju yamna luba mafam nate ba aduna moise aduda leibasu pak hinaroi haba aduraga su amuktang di akoina ukhulda chatpa kanda Ariel river gi phungdar ba area du deida puklaw bisi ama khatang di phaki ba adaida akoi gi team sina sidi phati hen na khoi masen je haina hi ba
adagi recently koina alligator gar maya machinga sang maya yam yauba nga makhal amado handa yam viral oina hibado social media da yam thengna hibado adagi amana ajiki Amazon sucker fish haise sima sina jagi actually moise aquarium trade ta pusallakpa ne ba and aquarium purpose ki damak ta pusallakpa lighting yoine aquarium da thamba nga ne ba aquarium da thamba da yamri yengba nungai ba plus amu Amazon sucker fish haisi di madi algae da fit tawni na ingi aquarium da hawalakpa isanga no mana chathu e ba duna ma mayamna cleaner fish haina harasu khangnari do aduna aquarium do molhanda bhai tar but ma se aquarium da adum thambiyu aquarium da gi thoktanna ba wild thokidana ba samna da pukhi da ga su thada bigano ba maram di pukri haji ising chawr pa matam da di pukri da gi adum nga chen thokna ri dumai ma su chen thokhi toine aduna patta turel da chakhiba se sine ba phatri se invasive oirak pai chance la ya invasive oirak doine ba adugo ja invasive fish species se masina mafam amagi hana leijaramba nga sing native fish se masida akaiba piba sidang natana invasive fish sina akoi mioi bagi haksel dadi masi khudung thiningai oiba haibadi akoi mioi bada laina kaya na halakpa yabagi adugumbai oithokpa yabadi leibra thambi different types of fish ne ba ko ista leiri se ko aduna food diversity ama handhara ani aduna food diversity handhara banina malnutrition la ani malnutrition la padagi di like famine adagi disease la ani ba maruina developing countries ta aduna economy ma solaka doine ba adagi mo culture da mo solaka doine ba culture haragana akoi gi maruina akoi northeast india da manipur da su tawi manipur da di so far akoi na aina khangjaba da di makhal ahum thengna re culture se culture related fishing se that is even senapati da su tawi aduga chandel district da su tawi aduga nopo kaithen mambi da su tawi ba dena moigi chahi amada moigi community moisi pullaga ko koigi plants season naraga fishing purpose ki damak da koigi uri makhan khale adugi adagi even kegi no su season na bane aduna adugi poto season naraga moise pulap ki oina moi pulap si tutorial si de nga phagane ba aduna sidi moigi di culture ne ba lai khoramaga kholaga phajana moigi culture oina chahi khudingi pangthoba potne maside da kaindoge da akogi cultural diversity haisdi mandi ngasagi akogi nga phabagi method ta akogi illegal oiba pot hamdi bomb season naraga and then electric fishing season ba adagi bleaching powder season ba sigumba sina kaindoge da nga du khalta na te ba sok toise madai da aquatic animals atei tei lei ba sing do macha dagi choba dagi loima destruction pi gene ba but sigi method simadi sigi cultural diversity sigi pot simadi kaidoge da maina ngasagi nga do just ngaki pangdahan ba aduna tawkhalakpai timing du da phahobo khatane ba aduna nga do prasi gane haiba leite ba so duna sina kaidoge da nang nga khar khatane ba phaduisi loimak phadu oreba jocha macha mya mam kaisu phadu oreba pulak mangal la roeba samna habda ada samda nongpo kai themam bigi duda su moise only watching tha da dang taweba aduna moi nakan nani dagi hi na honjalaga moise group ani honjalaka doine ada honjalaga mayai pool area am da moina mogi le adaida honjalaga inupa injilanga nga achong se phagane ba ada nga masadi moi mostly phadiba so that means moi nga achoba khatang ne phadok doido aduna sigi culture sigumba si manga kane maramdi akhoi hujiki endemic fishes indo leisalaktradi sigi culture si tawrubai kai kanani nga do phara roidana adagi aduna Biodiversity Act ki matung ina cultural diversity preserve tau haibasu layaba so duna ultimately again fishing livelihood song manga aneba aduna sigi invasive species na biodiversity manghalakpa sina nongjinggi phibam adagi aying asa adagi even nungsit nungsa se si indirectly impact lakaneba sinam ga doge the human health problems hoidana lakaneba aduga new diseases sungso adum thola ani adagi moisina mo
vector oidi moi masasina laina nahangadauba masada di naba na tawa nasuna hoi habdi carry dawdine moisina laina pusallakpa haitare ko moidi naroi doine den laina pusallaka doine ba aduna siguma moisi vector oina so serve tawhine ba adagi hojiki sucker fish si masada spine yam yawne ba aduna adagi Japan mangan krase sisu bite tawagi chance am be the mana and the man biting torcaneba. Adagi musiki sucker fishy mo on the yaba spine, hina quite the wounds, sama semakpa, adagi allergies to halakpa, as he impact them layaba, duna human that them directly or indirectly, one day or the other, health migi haxel that them solakan haita. Aduga za makhatanam khangjaning ise ojana mamang da su panbi ki bada koina aquarium da yo iba lighting gi oina thamliba nga sing ase masi mapalam dagi pusalakpa exotic fish ngaktani no jana ju thambire adu asumna exotic fish ina invasive oirakpa yabagi khudong thininga yo bise leibani na koina aquarium fish se masi import torakpa haibadi mapan dagi pusalakpa ja masi pura heta lepadra haibadu thambiyo le poi kai do le hadi aquarium sinen akhoi se mayam amagi inglai bana hamyam amgi di livelihood pirine livelihood pi bana ta na yumda kai da khoi gi recreation haktang mit ki kumai haibatare adugi nuai jari ne ba atawbudu bu yumda aquarium thambiri ba mina su and aquarium yoli ba mi sina su yon ba matamda advice ama kayama pibi ba se haibidi masigi nga se wild da no pukhi da kai da thada biganu haiba wahi se sima kwai maru important oi nai na khanje di masina wild chakraga di khoi gi natural ngasai gi mana kudung tiningai matang dor ka doine ba aduna even nga adu ta natiba nane aquarium manu da yokna banena thamna ba phajabagi aquatic plants khara pusala idana adu ju release sung to biru no na haibi ro ba adagi dia mo koigi karigumba sigumba nga singje he uba kanda adum hatok bigro haitare habdi mase nungsirini kaina e phajaine kaina pukhi da kaida thada birura no aquarium da lighting go in thamam mo aquarium je thamroi haidana anga do hek pukri da thada khiba adu tobi ga no ba aduna sim dang hida last da koigi state biodiversity board se seida koigi endemic fishes sing sisu ornamental value yam lei bane ba adu moigi biology study tawda bani na koina market yo ngam da ba wane ba aduna state biodiversity ki role adum chauna leena haining Manipur gi mapandagi pusillakpa nga singna pirakpa yaba cheitheng haibasigi matangda GP Women's College ki Department of Zoology da Associate Professor amadi Head of Department oina leiribi Dr. Linthoingambi Irengbam ga aikhogi mihut Laishram Chingsanglakpa ga unaduna wari saba si tahanjakhibaga loinana ngasigi oinadi Science Magazine lanthokchaba matang asida loijare Mathang leibak pokpa numit ki pungpham asimaktada amuk phangbigani Science Magazine